सुशीला चनु अमसुंग नीलकांत शर्मा ओकदौरे मणिपुर हॉकी मणिपुर की हॉकी ओलंपियन अनि पुखरंबम सुशीला चनु अमसुंग नीलकांत शर्मा ngasi इम्फाल इंटरनेशनल एयरपोर्ट थुंगलगदबा अदु मणिपुर हॉकी की माइकैदगी अखनब थौरम अमगा लोइनना ओकनी हाइना फोंदोरकले मणिपुर हॉकी की सेक्रेटरी जनरल सेराम नेकेना थादोरकपा चेरोल अमगी मतुंगिना नुपी की हॉकी ओलंपियन सुशीला चनु अमसुंग नुपा की हॉकी ओलंपियन नीलकांत शर्मा बु हॉकी इंडिया की प्रेसिडेंट ओरिबा मणिपुर मचा ज्ञानेन्द्र निंगोंबमगा लोइना रकदौरे चेरोल अदुना मखा तारादुना मणिपुर हॉकी की एग्जीक्यूटिव बोर्ड मेंबर सिंगना इम्फाल इंटरनेशनल एयरपोर्ट ता लाक्तुना कोविड-19 की SOP ngakpaga loina nungthil pung ama taba matamda ओलंपियन अनि ओकपुगी थौरमदा यावगदबनी हाइदे इंडिया के नुपा की हॉकी टीम ना कुमजा 1954 मॉस्को ओलंपिक की मतुंगदा टोक्यो ओलंपिक गेम्स ता ब्रोंज मेडल लौदुना चही 94 ngairакpa adu loikhre अमरोमदा नुपी की हॉकी टीम ना अहानबो ओइना 1980 दा सरुक यारुरबा मतुंग 2016 दा अनिरक सुबा यारुरगा अहानबो ओइना सेमीफाइनल यौबा ngamkhe टोक्यो ओलंपिक के इंडिया की मेडल विनर सिंगना फंगदबा केस रिवार्ड सिंग लाउथोखरे हंदक जापान की कोनुंग टोक्यो दा पांगथोकिबा 39 सुबा समर ओलंपिक गेम्स 2020-21 दा इंडिया की महूट सिंखिबा मेडल विनर सिंग की अपुनबा केस रिवार्ड सिंग लाउथोखरे हंदक की टोक्यो ओलंपिक गेम्स अदुदा इंडिया ना पुना मेडल तरेट फंखे मेडल सिंग अदुदे एथलेटिक्स दा अमा रेसलिंग दा अनि वेट लिफ्टिंग दा अमा हॉकी दा अमा बॉक्सिंग दा अमा अमदे बैडमिंटन दा अमा ने टोक्यो ओलंपिक गेम्स की ममांगदना 2012 के लंदन ओलंपिक गेम्स ता मेडल तरुक लौदुना ख्वाइदगी मेडल लौबगी रिकॉर्ड थमलखे हंदक की ओलंपिक गेम्स असिदा जेवलिन थ्रोवर नीरज चोपड़ाना ट्रैक एंड फील्ड इंडिया की ओइना अहानबा गोल्ड मेडल लौखे बैडमिंटन ना PV सिंधुना ब्रोंज बॉक्सर लोपलिना बोर्गोहेन ब्रोंज इंडिया के मेन्स हॉकी टीम ना चही 94 की मतुंगदा ब्रोंज वेट लिफ्टिंग दा साइको मीराबाई चनुना सिल्वर रेसलर रवि दाहियाना सिल्वर अमदे बजरंग पुनियाना ब्रोंज लौखिबने गोल्ड मेडलिस्ट जेवलिन थ्रोवर नीरज चोपड़ा तोंगान तोंगान बमियोय अमदे ऑर्गेनाइजेशन सिंगना पीगदबा केस रिवार्ड सिंग अदुदे हरियाणा की चीफ मिनिस्टर मोहनदार लाल खट्टार ना लुपा करोड़ तरुक पंजाब की चीफ मिनिस्टर अमरिंदर सिंहाना लुपा करोड़ अनि इंडिया ओलंपिक एसोसिएशन ना लुपा लाख हुमुद्रा का मंगा मणिपुर गवर्नमेंट ना लुपा करोड़ अमा BCCI ना लुपा करोड़ अमा सेनाई सुपर किंग्स ना लुपा करोड़ अमा इंडिगो एयरलाइंस ना चही अमा सथोक चसिन तौबदा अनलिमिटेड फ्री इलान ग्रुप गुरुग्राम बेस रियलिटी फार्म ना लुपा लाख कुनमंगा अमदे BYJUs ना लुपा करोड़ अनि ने निराश ना 87.58 मीटर लंगदुना गोल्ड मेडल अदु लौखिबने PV सिंधुना फंगदबा रिवार्ड सिंग अदुदे आंध्र प्रदेश गवर्नमेंट ना लुपा लाख कुंट्रा BCCI ना लुपा लाख कुनमंगा IOA ना लुपा लाख कुनमंगा अमदे BYJUs ना लुपा करोड़ अमने लोपलिना बोर्गोहेन ना फंगदबा रिवार्ड सिंग अदुदे BCCI ना लुपा लाख कुनमंगा IO ना लुपा लाख कुनमंगा BYJUs ना लुपा करोड़ अमा असम कांग्रेस ना लुपा लाख अहुम ने मीराबाई चनु ना फंगदबा रिवार्ड सिंग अदुदे मिनिस्टर फॉर रेलवे अश्विनी वैष्णवाना लुपा करोड़ अनि मणिपुर गवर्नमेंट ना लुपा करोड़ अमगी मथक्ता एडिशनल SP BCCI ना लुपा लाख यांखै IOA ना लुपा लाख निफु अमदि BYJUs ना लुपा करोड़ अमने इंडियन मेन्स हॉकी टीम ना फंगदबा रिवार्ड सिंग अदुदे BCCI ना फुल टीम दा लुपा करोड़ अमगा लाख कुनमंगा BYJUs ना लुपा करोड़ अमा अमदि IOA ना लुपा लाख कुनमंगा ने रवि दाहियाना फंगदबा रिवार्ड सिंग अदुदे हरियाणा की गवर्नमेंट ना लुपा करोड़ मरी गलोइना गवर्नमेंट के जॉब कंसेशनल रेट HSBP की प्लॉट अमा BCCI ना लुपा लाख यांखै IOA ना लुपा लाख निफु अमदे BYJU ना लुपा करोड़ अमने बजरंग पुनियाना फंगदबा रिवार्ड सिंग अदुदे हरियाणा की गवर्नमेंट ना लुपा करोड़ अनिगा लाख यांखै गवर्नमेंट की जॉब कंसेशनल रेट HSBP की प्लॉट अमा BCCI ना लुपा लाख कुनमंगा BYJUs ना लुपा करोड़ अमा अमदे IOA ना लुपा लाख कुनमंगा ने लोतुना लैरंबा इसिंग चाइबे मियाम की मित्यंगफम ओइरे टेंगनौपल डिस्ट्रिक्ट के मसी सब डिवीजन की मनुंग चन्ना लैबा थामलाई विलेज के मफम अमदा यामना फजखरबा वाटरफॉल इसिंग चाइबी अमा लोतुना लैरंबदगे खंगनरक्तुना ngasi de मियाम की मित्यंगफम ओइना हौरे लोतुना
kana khangdana leiramliba waterfall asi Tengnoupal district ki Thamlai village da leijarabasu mafam asi yaunabagi amata ngairaba lambi di Thoubal district ki Hairok tagi oiri Hairok tagi kilometer anirom tamak chatlaga leiriba Thamlai village dagi waterfall leiriba mafam asi yaubada khongna kilometer mangarom chatlibane mafam asi da gari na yauksinba yadrabasu ngasi de tongan tongan ba mafam dagi miyoi kaya marumna makoina purakba gari sing adu Thamlai village da thamlamlaga mafam asi yengba laknari amade picnic na chingba laknaduna mafam asi da nongmada miyoi kaya marum masing khangdana laknaba hore lambi thongi phibam phattabana maram oiraga mafam asigi phajabagi saktamsu kanana su khangbidana mangkhigadra haibagi mipaiba kaya marum miyamda lehore Hairok tagi Thamlai faubugi amata ngairaba lambi asigi turel mathakta lehoriba thong asisu gari di lairadana khongna chatpa phauba yahodre Thamlai fauba chatnaba honabada gari sing turel da thaudaraga chatpa natrabade atopa upai lehode karigumba turel ising chawraklagade khullasiga lambi phaunadabagi phibamda lehore khullasigi lambi semnabani haiduna Thamlai village ke Thamlai Rising Youth Club ki member singna khulda gate saduna mafam asigi ising chaibida lakba gari singdagi lupa kun gi ticket kaktuna lehore Thamlai village asigi waterfall leiriba mafam asi phauba chatnaba upai haibubu khongna chatpa natraga Saktimanda tongduna chatpa natana atopa upai leitre adumakpu mafam asigi phajababu yengningba amade mafam asi yauraga yamna ingba pothaba yaba mafam amasu oiba maramna lambi leitrabasu miyoi cha kayade khongna amade Saktimana mafam asi phauba chatna hore adubu lambi leitaba mafam asida laknariba miyam amade Thamlai village ki miyam dade mafam asigi lambi thongi phibam asina phattabana maram oiraga lotuna leiramliba waterfall ising chaibi asigi phajaraba saktam de nongma nongmagi mangkhigadra haibagi mipaibasu leina hore prithvi ki sabagi chang ka hena yamna wangkhalakane Code Red for Humanity kauba United Nations UN ge panel na ngarang release tawkiba report amana laiwa ki climate ase decade amagi manungda world leader singna thingnana bahonariba temperature adudagi ka hena saba oiragani haide senior climate scientist co-author Linda Marensna report aduda hena phibam soksilagani haibase guarantee ne safe oiba area amata leite lotpham jaga amata leiroi haina mahakna US National Center for Atmospheric Research da phongdoki haina news agency AFP da quote tawre haukiba chahi chamaga yankhai asida prithvi ase 1.1 degree Celsius 2 degree Fahrenheit hena sagalagle report asina prithvi ase 2030 faubada 1.5 degree Celsius hena sagalakani haina predict tawre report asigi matungina tungda oirakpa yaba scenario manga pire madugi manungda ahum amana prithvi ase pre-industrial matamdagi 2 degree Celsius hena saba yai hairi atopa scenario ani amadana worst heat waves drought amasung flood na chingba ka hena thokpa yai hairi carbon dioxide amasung atopa greenhouse gas emission asi ka hena hanthangada bani haina piri bane scientist chaniga kuntraga marina piba page listing ahum henba report asina sabagi chang ase sea level dagi henkhre ice ki chawbagi chang hantharakpa heat wave droughts flood storm na chingba hena thokani haide chahi yankhai gi manungda amukta thokpa heat wave ase chahi taret khudingi thokani haina report asina haide France ta chatana warning tawkhre France ta COVID-19 na akanba saitheng pirakliba dugi yenglaga US State Department na American sing yariba makai France ta chatana ba akanba warning tawkibaga loinana laina laichad asina miyoibada piriba chaitheng ase matam pumbada ningsinggadabani haide karigumba tangai fadana France ta chataba yadaba oirabade satkadoriba miyoy adu COVID vaccine gi dosing mapung phana kapthokpa mathau tai amadi mahakna laiwak aduda chatringagi mangoinana mahaki haksangi phibam mari lenaba singdagi khangdoknaba honagadabane amaromda WHO na phongdokhibagi matungina France ta leiriba apunba misingi chada 85 de COVID-19 vaccine gi dose mapung phana kapthokre lemhoriba singsu September tha fawbugi manungda kapthoknaba pandam thamle civil war thoklaba yana leire Afghan da hausi Afghan government force amadi Taliban fighter singi marakta akanba mawongda khut thoknariba se matam chana thinghodrabade achauba civil war ama sungsoi soidana thoroklagani haina Kabul da hana US ki ambassador oina leramba Ryan Crocker na phongdorokle mahakna makhata na phongdokibada haukiba chahi kunlo masida US troops singna Afghan da leiduna laiwak adu da leiba khulai paiba lalhawu singi mathakta mai pakna strike kaya chathaki maduna maram oiraga laiwak adu da leiriba lalhawu singi mapangal ka hena sontharuraba matung
US ta nौना president oirakiba Joe Biden gi mityang makhada Afghan da deploy tawduna leiriba US troops sing lokthokpa haukhre madugi matung Taliban fighter singna Afghan government force singi mathakta akanba landa chathaba haurakibane Afghan gi maruiba saruk kaya Taliban fighter singna control tawba haukhre Afghan government amasung Taliban lusingba singi marakta laibak manungda thokliba wathok loisinabagi damak kayarak hanna wari sanakhre adum oinamak haujik phawbagi oinadi nakal anigi marakta yanaba purakpa ngamdre aroibada tabiriba pumnamakpu thagatchari